West District ki Harautel da hauzik sari National Sports University ngasi su mangam san bangamdana leiri. Nimfuganipan suba batch Forest Guard Training Course ki convocation fang thokre. Matam gachunava khusukulai amari campus matik san leiva Forest Training School ama lingnava thorang tauri haina Head of Forest Force ki angami na fongdokre. Lenga ki school kharadadi lanai go down on top of the natana hotel famjin ba yaure. Manipur amadi yumthangnariba Myanmar leibak ani gi maroiba mifam kaya toina pangthokfam oiriba More Trade Center gi convention hall amadi state facility building repairing tawbagi thabak hauramlag lepkhre mifam pangthokfam leitabadagi awaba mayoknari lanai hotel singda sel tingna hall wide ga mifam pangthokle Imphal City manungi michin mafam amadi sensitive oiba mafam singda thoganingdaba thaudok sing thoktanaba Imphal West District Police na lokhalakpa section thorangi saruka moina Imphal West District Police Commando na ngasi ayuk thangmaiban sinam laikai da paksana thiba humbagi thabak sathakre thoidok komi fami pundi yaukide Khunjamayum Arun Mihat Kamari Lainana Hauzik Trial the Lady Victim Giloina Vi Khunjamayum Helen Atopa Mingthoi Nahan Lamfen Pata Leiva CJM Imphal East ki court puthokna bahot nabada thokiba irang marakta Khongjang jangsilakiba singa advocate Haubizam Nabasandra da khut thakiba gi thokdokpu yaningdaba phongdoktuna All Manipur Bar Association amari High Court Bar Association na sinduna ngasi Olpok Cherap Court mamangda ukil sing wakan mifam sathakre Moirang Kendra Progressive Front da nauna yarakpa mioi sing haraukta yamna okre Moirang Kendra si saukhat lamjen na maning halle masis miyam sangduna manglom na changsinaba honamina si haina social worker Thongam Chantin haikre Thasi gi taret ki nungthilda Nambol Police Station gi manung chanba oinam awang lekai dagi Henam Rovindro sahi yangkai apok Mohindro na magi yumthang nan leibi sahi 13 kakta ngai ri nubi masa amada chathaidaba lichat channa bohonaram bagi mayokta oinam khulgi oiba anirak suwa miyam gi mifam pangthokre JC gi mayokta wangang lakpa khudingmak khuldagi tanthokadawri Tongan mafam ani da thokiba thodok ani da pakhang ama masagi mayum manakta aduga leisabi amana mayunggi sumangda hauba upambi amada thori yanduna siramle Identification, symptomology and management of fall armyworm on maize in Manipur Highway Hiram the Nongmagi Oiba Training Cum Awareness Program amangasi Iroi Semada Leba Kaugi Auditorium de Pangthokre Lomi sing the Tilhat Hidak amadi Atai Polam sing Yantokre Global warming ki pauzal puduna Kanyakumari fawa cycle thoduna chatkadaba mi ahumna saba kangbu amangasi Imphal gi Kangla mamangdagi Imphal West ki SPK Magichandrana lamthakre Imphal gi North AOC da leiva Naga Riverland Kabo Laikai takthokibagi awaba phongdokpagi thoram pangthokre thodok adu da awaba nangkhraba imung sing ngasi chu hiram kaya da awaba ngayoknari haina JAC gi convener Panti Gonbai na phongdokre Mrs. Panati listing ni taramapan gi mithon phangbada natan chahi asigi oina Wisdom of Women na piba Women Excellence Award phanglakhrabi model Khagemam Henthoi Laima lining amadi inat jokhatpa apunma malem Kangleipak na taramna okre Arunachal Pradesh ki Changlang District ki All Changlang area da Assam Rifles na chathakiba operation da NSN ke gi mioi ahum khulaiga kona na fagat kre makhoi dagi AK-47 rifle ama maru kun 9mm pistol ama maru taramari mobile phone ahum yauna chechang kaya su fagat pangam kre Ngarang numidang wairam Brazil gi nokpok thangba Par State ta sakhangdaba khulai paiba mioi amana bar amada chathakiba attack ta mioi taramathoi laikhidre thawang adu karigidamak chathakibino haiba khangba ngamdri Iraqi nongchuk thangba Baladrus town da lambi gi nakal da bom pokhairpagi thodok amada bus tongdun lakhiba mioi yauna mioi taret sire kuntaruk asokapan nangkhre hawik fawa thodok adu kanana chathakibino haiba claim torokpa leitri